Yausang kumai ngasidagi hokre lekai di yausang sports pangthoknanaba Kangladagi mai longnakre. Pau sadong pizari. Yausang kumai ngasidagi hokre. Miamna yausang kumai gamari leinana khwaraman kaithel da potchai leiba laknaki. Kaithel da potchai leiba miu singna gari khampam leitabagi awaba khudong sadaba kya mayoknaki. Amarom da potchai leiba laknariba miambo asoingam thoktana ba police na ngak shanbagi thabak slokaki. Yausang kumai gamari leinana ngasidagi hauna lekai da yausang sports pangthoknana ba Kangladagi angan ba ayuktagi hauna mai longnaki. Sahi kutingi yausang kumai manungda Morea pangthokpa yausang sports ngasidagi hokre kuni thoirak suba Morea pangthokpa yausang sports mit asida lamdam adomda khundaminariba tongan ba kalup ki miu singna saruk yaduna athoi ahen tanari. Yausang kumai manung mas kun gomdoi dagi na kun manga phawba Kangla gi gate ahum hangani haina state archaeology superintendent ke dinamani singha gi charolaman hari NGO singe member tara Kangla da entry fee yaudana gate ahum asidagi tours ki mai launa na sang bayagani gate ahum asi hari banumi sing asigi ayuk pung taret tagi na nungthil gi pung mari phawba hangani visitor singna gari loudspeaker sizna bayaroi amasung Kangla gi aseng badu ngakna makhugi khongsat adu santi oina satpiu hari. Paugi martana bre amatang lominasi. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. India gi ahanba national award di government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak industry, industrial state Takiel da contact tobiu. Combined tutorials for CBSE, 6 months foundation course for class 9, 10, 11 and 12, 3 months vacation course for class 11, 2 months Sainik Novodia and others vacation course for class 9, 10 and 12. Hostel available for girls and boys separately. Van service available. For details, please contact Sagoban Moirang Lerak Machin Parking Imphal. Manipur gi ahanba beautification center. Mafam sida mahing uring unsa khoiba ariba dakfam phahanba ngami. Tattoo, mole, freckle na chingbasu lauthokpa yai. Hakjang gi ahenba fat pamdaba body gi hair lauthokpa yai. Ngasi mag unabiu Dr. Madhubala Laser Beauty Clinic, MZ Avenue, Imphal.
adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharak patarabashu karishu waningai leitre Livsaf syrup sizinnabiu adungi awaba punama koknabigi pambaini diabetic na naraba anaba singnasu sizinnaba yaraba Livsaf capsule shu phangbigani Livsaf syrup amadi Livsaf capsule naraga laying babudi narjingai da saksal hobana hena fai amukana taram noksari ISTV network ki service provider ama oiriba norim thongda leiba king cable gi meter tramrom sangba fly over the puba cable line sakhangdaba singnangarang kakthalaga huran kre cable huran kiba mu singi mari makhong piba ngambada king cable na lupa lising manga pigani hari asugumba cable line kaktatpa madi huran mi thabak si matungda tawdra na bakhangalakli All Manipur Entrepreneurship Association gi kangbu ama China amadi tongan tongan pham singda satuna karam treta entrepreneur ama oina thabak tawba yabagi habatu yangsin masat kadori yamasigi matang da association gi wangang loi amana ISTV da wapham kaya thamlakli Tribasina akoi China border oiriba Ruli town amadi Thailand gi oiriba Mesota chatkani adum madura karam ba business sing leiri moi singri karam ba production aku gedul to yagani karam moi material singone lor ga kamai sin ba yagadage habidi tang da ko tin basapna Thasi gi tang kun ga taret gi kunthra ma thoi phawba Uttarakhand gi Haridwar da pangthok da batra manga suba sub junior national wushu championship 2015-2016 da saru yaruna ba Manipur gi sanaroi ngasi Khumala Park main stadium dagi wushu association of Manipur gi general secretary M Birmani na lam thakre Manipur gi team masigi Talogi nupigi manager oina Ais Zayadev Sharma amadi nupagi oina Ais Devan amadi Shansaugi general manager oina nupada Irabanta Singh amadi nupigi da TS Binapati Devi na oiri team leader na Wushu Association of Manipur gi joint secretary Lunthang Wi-Fi na oiri Kumbi Municipal Council gi ward number 9 gi lambi pakthok sauthok na bagi matang da thada ki senpham ga semli bo onga chana da bakya laire Atuba matamda sengba chumba adu miyam da khangan gadabani haina kumbi da pangthokpa mifam amada United Welfare Association kumbi convener KS Lakshman na phangdokre Amona ma wibna masi kaigumba asem wer magadi akoi praja singi waloriba amon sing asina semba yaba akoi development to yaba me amam leibna mar muidna akoi asem pami Headquarter IZR South ki makhada kuntaruk suba sector gi tarani thui suba Sam Rifles na thasi gi taraga mapanda Kharo Khulen village da waiting set ama sanga khre waiting set asina Kharo Khulen ya koibda leiba khun taraga mari gi praja singna mamang da hang mafam da ngai bagi khudong sadba kaya mayok naram adu kharadi han thalagani Sam Rifles na packet liba kongthang asibu praja singna thagalaki hari hojulok selak pada moroiba pau amukana pizari Yauksan kumhai ngasidagi haukre lekai da yauksan sports pangthok na ba kangla dagi mai long nakre miyang tabiri busing amukan khumdari